ngasi phongkiba tungan tungan Manipuri sifong singa masum thokiba thokto wathok singdagi maroibi ipauk sing myam thamjigi ahanmada Sanga Express tagi ngasi phongkiba sifong dagi lakhosaraga Myanmar gi civil war India gi ngamkhai yamna naksilakle Karsi Hindu Myanmar ladiba civil war India gi ngamkhai di yamna naksilakle amasum refugee gi problem hena wongkhalakpa yai haina border state singwaidiba Manipur amasum Mizoram da laiba security officials singna phongdokre Hena Sauba Nunang Bamadi Myanmar Junta gi mayokta international manufacturing sing natraga global funding digi phangwa afaba makhal sukulai sing lanthing nariba kulai five ethnic group sing lani kumang sokshilakpa oirakpa yabasini Haukiba January Mizoram gi Samphai district laiba local organization sing na laiba ani gi marakta laiba ngamkhai nakna Myanmar gi armed force sing na bombing tawbi gi safu khangan kiba laikre Myanmar junta abo athingba piriba kulai paib ethnic group singi camp singi mathakta air raid sing sataki Myanmar gi sin state ki township tareta hokhi February ni da martial law thamjin kraba matung civil war si hena kansin kre haina Myanmar da leiba pro democracy group singna social media platforms sing phung tokre Myanmar gi national unity governments NUG in exile gapun military gi mayok tleiba khulai paib ethnic group ani sin national army masum sinlands defense force na Myanmar army camp sing gi mathakta makoi gi attack sing hengkakre numit mari ni gi mamang da khulai paib group sing na sin state ki kha ithang thangma matai da leiba Myanmar army gi camp ama leiba khanthalang manaki khun na da bomb sing thadana ba drone sing sizinaki attack sata ki ba mapamadu India Myanmar border gi panglap lapti amasum machine security gi tungan ba nungnang busing hengkat hale group sing asina malem gi atop mafam singna matam khara sijinaduna lakpa afaba technology sing phangkre haina awang pok India gi yumthangna basing yengliba security specialist amana man maming mathade haidoktana phangdoki Myanmar military na kumja English singani ga kunga matugi February da kuwa matokibani NUG na linkhat pakhara amasung kharana matum da semjaba tuan people's defense force singna makhoi gi jail lari pelusing Aung San Suu Kyi gi makhada democracy hanjin hanana ba military ga lantheng na bauki NUG ga punba asob khulai pai ethnic group sing manungda Kachin Independence Army Karen Nationalities Defense Force amasum Sin National Army yari Sin state laidiba civil war sina India da ka hena sapu pi dunu miyoi lising nifuena Mizoram amasum Manipur da sangjafam lauduna leirakli state ani asigi border district singi authority singna sin gi miyoi singkharaga hena sangsilakloi hainingai leite haki sin singasi Mizoram gi Mizo singamasum Manipur da laidiba kuki zomi miyamga ethnic web mari laini Manipur suspension of operation gi agreement amaki makhada yamdrabada kuki zomi extremist group kunga manga leedubu makhoi Myanmar leiba makhoi gi counterpart singa samne hari lan sing thokandana ba thabak toba maning tamba organization ama oiriba international crisis group na kumja English ngani kungani thoigi December da puthop report amagi matungina Myanmar leiba resistance asi maiki kya digi fan thadai fan lakliba sigi leba umanung da leiba community singdagi diaspora group singdagi masum NUG dagini atopa maning tamba organization ama oiriba specials advisory council on Myanmar na January da phongkiba report amana hai North America Europe amasum Asia da leiba leibak taraga humdui da leiba farm singna Myanmar military na miyoi hak sing manghanbada sijinabu khulai sing sab da mateng pangi hariba leibak sing sigi manungda United States China Russia France Germany amasum Singapore yawi hanesu pausna makatana phongdorakli makhasa tharak poina tentak na thamjage to papomana Loktak imagi masai gona yum tasilakli bising amadi ain yuwang bada nga phari bising kudak lepkadabani JYEDC Loktak Pat ki mayang Imphal lom thangba Komlangkhong singdagi khaji sumantaw khajin phawbagi manungda ain yuwang bada kanana su khangroi lengang na uraroi haibagi mawongda phumdi paishinna yung kai tasilakpa amadi electric amadi battery sijinaduna nga phabagi thabak satharakbasi khudakta lepiyu hiramasida Loktak pumauk sagi khal ngak amadi luna na thamnabagi damakta khongthang kya pekhalakliba lamda masigi CMN beren amadi mari lenaba authority singna atubada miyeng sangbiduna Loktak Pat pukan biu haina Joint Youth Development Committee JYDC mayang Imphal maiti pangal gi president sesam asawuna lenga ki pongning singsilakli wapam singasi JYDC amadi pawmi singa loina ni Imphal West district ki manungsan ba phawak chaw
haibong yangbi leirak manungdagi loktak pata satuna ain gi wangmana thabak thoram tarumdi mapam sing yengshinbagi khongsat amada chesam asawbana permission phungdorkhibani makna hai loktak imagi masai gondigi ain gi wangmana thabak torakle haba pauk tarakpadi ngasi JYDC gi thaumisingna permission loinana yengsinba lakpani lamdam asida hauji hauji palu BJP lenga sigi CMN beren masamangna loktak kansi mausagi khal kaidana ba semgasi haina fumdi sengdokpaga loinana thabak thorom kya pangthoktuna lakli loktak pata yum tashinba yaroi haina takthokre haina loinana electric sisinaraga madi insinglaga nga phaba yaro haina su athingba thamkhrabani adubo ain gi wangmada lenga sigi yathangbu thawoidaba madi narul da khana su khanglaroi haibigi mawongda khaji sumantaw wida fumdi paisinba yum kya sajilak pamadi electric LED bulb battery sizinadunu nga phaba gi thabak satharakpa silebak thibani loktak ta sakthi nga thibidi bisingna aina yaba mawongda sak nga thibiu loktak imagi masai gon mosinduna mausagi khalke hananaba hona birakano hainasu paushna makhatana phungdurakli makasa tarak poina to papom Gujarat ki Accidnet da Miyoi mari Sire Gujarat ki Surendranagar district ngasi minivan amana khamduna leba truck amada thomjinbadagi Miyoi mari sikre haina police na phungdokre police officer lamana amagi matungina thawdo dunga seyuk pung taruglom tabada Surendranagar district ki Sela police station gi manuksuna leiba aya khun manakta national highway amada thokibani mangna ki khamduna leiba truck amada thomjinbaduda minivan adu tonglakpa Miyoi mari ma khudakta siki accident adu ban adu sound amanga ta thokibaga loinana madugi manungdigi asibak sangsing adu lokthokna bohonabada matam sangna sangki haina mangna phungdoki ban adu moda sat ki ras kotana lakpani haina phungdokladuna official dunaki laikhidraba Miyoi singadu masak maming khangdokna ba honari Gujarat ki Anand city manakta sungarang minivan amana khamduna leiba truck amada thumjinbadagi Miyoi hum sikhibani hanisu paushna makhatana phungdorakli amaramnana masak lotkiba North Korea gi lusingma Kim Jong Un na sayol asida pangthokadaba mass parade amagi mangoinana masak udana laikiba sima ki haksang gi phibamna kariguma khara thuklamgani haina singnaba poknari North Korea gi kunung Pyongyang da sayol asigi manungda mass parade sing pangthoknaba sem sari aduma polusing badudi tha amarom sukna Myanmar na thulaktana leki South Korea da yumpa moiba paugi agency amana phongdorakpagi matunginadi Kim na hawkiba numaisung numita pangthokiba Polit Bureau mi phamamada yaukiti masimang ahumnak subo oina satakiba thawongni Kim Jong Un na khwaidigi sangna masak lotun laikiba si English ngani taraga maridani matamadur mak numit nipfuni Myanmar na thulakidi handaki sayol da pangthokani haina lebla riba mass parade adudi Korean People's Army hawdokhibigi hundraga mangasu mapokumoni hairiba parade aduda Kim na khwaidigi nauba hardware sing nuclear khulai amadi missile program gi saruk sing uthoklaba yana leidi maki khulai gi tharamadu US amasum Asia da leba makhoi mapangsingda koksakningai oiribani hanisu paushna makhatana supalakli adu hausikoi nadi myam paus matang sa lusinjarage amasum myam pun anoba update ngaminasi